Shahi asigi oina state asida Japanese encephalitis JE na naba migi masing shani ga taramanga sukre mangana shikre JE nabagi chang chatliba August tha asida khangwang wangkhalaklabasu laingang na laina asidagi ngakthoknaba khanaba thorang paikhatpadi udri state asida shahi sigi January tha da JE na naba mioi manga thengnaki masigi matung April May amasung June tha da JE na naba mioi amamam thengnaki aduga July tha da mioi mudra mari JE na naba thengnaki chatliba August tha asida JE na naba migi masing shama kunthra hundoi shukre JE naba mioi sing ase ayamana kangpokpi Imphal East Surachanpur Thoubal Kaching Imphal West amadi Senapati da ayama thengnei hairi report asigi matungina kumja 2015 da mioi taruk amasung kumja 2017 dana mioi nifu taret JE na naki adubu kumja 2017 dadi JE na naba migi masing khangwang wangkhalaktuna chamaga marphudra mari yauki kumja 2018 dana amuk mioi yankhai taret khak JE na naba thengnabadagi sahi aduda laina asina nabagi chang hanthakibani adubu chatliba sahi asidadi haukiba sahi sing asidagi khanghen hengalaktuna ngasi phawbada punna mioi chani taramanga JE na naba thengnaki JE na naba mioi chani taramanga asigi manungda Senapati dagi ama Imphal East dagi ama Kangpokpi dagi ani amasung Thoubal dagi ama punna mioi manga sihankhre haukiba sahi ga manadaba mongda sahi asida JE na naba migi masing khanghen hengalakpa asina state asigi mafam khudingda leiriba Mayamna mi paiba pokpagi chang hengalagli laina asi ayam matamda July dagi September phawbada sandokpagi chang hengatli maram asina sahi asidasu JE na naba migi masing hengalakpa yabagi phibamda lai haina panari mioi kayana khongdorokpada kang sandokpa JE hairiba laina asi nabagi chang haukiba sahi dagi handakna ka hena wangkhalakpa se mi painingai ni mioi bagi punsibu manghanba yaba laina asi naba migi masing hengalakpana maram oiraga laingang na soakhanaba thorang paikhat aningi mafam amada natraga laikai amada JE na naba mioi ama leire haiba khanglaba matungda ta mafam adugi manak nakpa mafam kharada kangkhal hidak luthokpa amadi fogging tawbagi matau kharadi thengnai anaba mi leire hairaba matamda ta thabak paikhatpagi mahutta makha tana laina asi sandorokpa thingnanaba laingang na hujik phawwa akhanaba thorang sing paikhatpidaba si pende athubada laingak thi maikeidagi kari karamba thorang paikhatpi yabage haibadu yengsin haningi haina su mioi sing aduna phongdorakhi aroibada video su yengbiri ukring mapu thagachai